mayam pumnamakpu ikoknona khurumjabaga loinana aigi channel pal yoga nanda taramna okchari aigi iming gunija kawi koi matam sangna position amatangda phamgera hipkera lepkera chen su dau dau da si koi tungda khwang naba ngakli naba khut lengjum naba jisum tawgani ko da thabak suna thabak tawri ngai gi manungduda koi smaina stretching ga pinde so tum nongai yang sang ado niyom sumna kamaina stretching pi ga dage habdo khoi dik tawmina rasi ihan han bada tawriba thabak tu nganteng tokthok piraba ko tigo smaina phambiro khongrai chalaga aduga khud amadi smaina side ta thamani khud atopa amadi smaina thangat piro ihan han bada khusi nakonga thengna halasi aduga tapna isagi ngamjebi changa thekhabiro adu khud atopa amadi smaina maung dikitang chakhatpiro aduga isagi ngamjebi changda ben tawani hena stretching pamgana sigi khuning je smaina thekthara su yai ko second manga tara leibiro aduga amuk tamna center da lakpirani khutsi makha smaina atopa side khutsi thanga pire nakonga thengna hale tapna thekthabire khutsi smaina mangrom da khapirani hena stretching pamgana khuning smaina pen toba second manga tara leibiro leiro matung da center da la ani da khutsi tapna makha smaina round ani ahum manga phaw tabiya ani suba stretching dina khoi khut na maji tungda yangi tungda lebak ta thambirani khut atopa majina opposite ki khu je smai paibira watak na haksang ji maning rom le thopiro isagi ngamjabi chanda second manga tara stretching tawiro duga mu center de lani smai atopa side ta mu khut ama lebak ta thambira ba ku yangi tungda khut atopa majina opposite ki ni je paibira ba tapna haksang thopiro second manga tara stretching tawiro aduga tapna center de la ahum subijina khoi manglom da lukthar ko mang da lukthab si kamai tawgani khut si smaina hana mang thambira ba tapna smaina manglom da inkhapiro ko isagi gamje bisang da aduga smaina lukthab second manga tara lebiro laira matung da mung tapna center de la smaina practicing si stretching ji round ani manga phaw tawbiya koi husi maning lom da mung thektarasi kuchi smaina thanga piro upper back set upper back te gi tapna isagi ngamjabi chaga maning lom da ngatang thekthab second manga tara lebiro duga mung tapna mangom da lapi ko si tungda mu butterfly khompak ani je smaina samjin halab khut se interlock toraga khompak smai paibira yangling je tingna phambiro aduga sigi hip joint se smaina move ta ba si isagi ngamjabi chang dum to bi ai ko round tara kun kunthra yang thibok to bi ai aduga smaina nom je nare khal ta ga di smaina tapna dum to su yai khong ani to bu sida mu nuai tre hai ta ga di khong na matang smaina ko khosma sigi phaiganji mathak ta thanga pira ba ko khusna smaina thamma ba aduga tapna dum to bi ai round tara kun khong amaji loiraga amuk khong atopa amaje si tapna dum to bi the khong amamam gi ji ti tawka da nuai re e haire e haiba matam to adai da amuk khong ji ani smaina to bi ga da ba ko sina butterfly aduga amuk mathangi loosening se mai tawni khud ani ji tung de smaina thambi da the khong de smaina mathak makha smaina nombi ko isaina khoi isagi nungai jaba chang du dum tawbiro singa ha tawro matungda khongi smaina amu konsinba tingthokpa lebak thenghandana konsinba tingthokpa ko round manga tara tawbiu aduga lebak thenghandana tawbusida wai haiba taragadi lebak thengan tawse konsilani thengna dum tingthokpirani konsilani tingthokpirani smaina koi cham chimba stretching practicing je thabak tawri ngai gi manung du dum kana ba se lobi ai ko sida koi pung nipar mapan thabak sure khanasi da pung ama ani suru matung da practicing ji dum tawi ba aduga matam ama tangda loina ba toba
ngomoi haba ta su pung ama thabak surani adanga sai side bending da tawthopiro ko side ani maktagi round ani hum manga phawba adi thabak pung ama ni mu subiro daga twisting je mu tawthopiro sumaina pung je khaido aga kogi stretching pumnamak se adum tawbi ya donga sigi ji matang asida kaina si mathangi video da mu unarsi. Thank you very much.